ꯃꯆꯨꯁꯤ ꯌꯥꯔꯦ ꯌꯥꯔꯦ ꯀꯦꯔꯣꯠꯁꯤ ꯑꯃꯨꯛ ꯐꯖꯗꯦ ꯌꯦꯡꯉꯨꯅꯦ ꯍꯧꯖꯤꯛ ꯃꯇꯝꯁꯨ ꯂꯣꯏꯁꯤꯜꯂꯦ ꯑꯗꯨꯒ ꯉꯥꯡꯁꯪ ꯉꯥꯡꯉꯒ ꯐꯖꯔꯒ ꯍꯥꯎꯕ꯭ꯔꯥ ꯆꯪꯉꯣ ꯑꯁ ꯅꯆꯥꯅꯨꯄꯤꯅ ꯌꯦꯡꯉꯣ ꯇꯨ ꯁꯥꯟꯅꯄꯣꯠꯅꯦ ꯔꯦꯛꯁꯤꯗ ꯂꯣꯏ ꯍꯥꯞꯆꯤꯜꯂ ꯁꯥꯟꯅꯊꯣꯛ ꯊꯝꯈ꯭ꯔꯦ ꯃꯥꯏ ꯑꯅ ꯂꯩꯕꯤꯔꯣꯗꯣ ꯂꯩꯕꯤꯔꯛꯑꯕꯣ ꯗꯥ ꯌꯦꯡꯒꯦ ꯁꯣ ꯇꯧꯔꯣ ꯁ꯭ꯋꯥꯏꯗ ꯑꯣ ꯀꯣꯝꯂꯥꯁꯨ ꯂꯩꯔꯛꯏꯔꯣ ꯑꯣ ꯁꯤ ꯔꯦꯛꯁꯨ ꯂꯩꯔꯛꯑꯕ꯭ꯔꯣ ꯐꯔꯦ ꯐꯔꯦ ꯇꯤꯁꯨꯗꯨ ꯗꯔꯀꯥꯔ ꯇꯥꯕꯅꯤꯅ ꯃꯥꯁꯨ ꯁꯥꯟꯅꯅꯤꯡꯕꯒꯤ ꯄꯣꯠ ꯆꯩ ꯈꯔ ꯊꯤꯟ ꯊꯝꯅꯅꯕꯒꯤ ꯂꯩꯕꯤꯔꯒꯦ ꯃꯔꯥꯡ ꯀꯥꯏ ꯀꯥꯏꯅ ꯊꯝꯃꯦ ꯑꯗꯨꯅꯤ ꯇꯤꯁꯨꯗꯣ ꯇꯤꯁꯨꯁꯤꯁꯨ ꯄꯥꯏꯗ ꯌꯥꯗꯦꯗꯣ ꯇꯧꯗ ꯌꯥꯗꯦꯗꯣ ꯕꯕꯥꯗ ꯍꯥꯡꯇꯣꯛꯑꯣ ꯅꯈꯨꯠꯇꯣ ꯃꯣꯠꯀꯅꯤ ꯕꯦꯝꯃꯅ ꯅꯈꯨꯠ ꯁꯣꯛꯀꯅꯤ ꯑꯗꯩꯗꯤ ꯍꯥꯡꯇꯣꯛꯑꯣ ꯁꯦꯠ ꯇꯧꯔꯣ ꯑꯩꯈꯣꯏ ꯍꯥꯟꯅ ꯂꯩꯇꯦꯅ ꯂꯩꯕꯤꯔꯨꯕꯅꯤ ꯌꯥꯝ ꯐꯖꯅ ꯃꯆꯨꯁꯨ ꯐꯖꯩꯅꯦ ꯑꯗꯨꯝ ꯀꯣ ꯔꯥꯎꯟꯒꯤ ꯁꯦꯞꯁꯤꯁꯨ ꯌꯥꯔꯦꯗ ꯆꯞ ꯆꯥꯔꯦ ꯑꯃ ꯂꯩꯍꯧꯗꯨꯅ ꯌꯥꯔꯦ ꯐꯖꯩꯅꯦ ꯌꯥꯝ ꯐꯖꯩ ꯃꯆꯨꯁꯤ ꯌꯥꯔꯦ ꯌꯥꯔꯦ ꯃꯆꯨ ꯑꯃ ꯍꯥꯟꯅꯁꯤ ꯕ꯭ꯂꯨꯒꯤ ꯂꯩꯕꯁꯤꯁꯤ ꯌꯥꯔꯦ ꯉꯁꯥꯏ ꯎꯠꯂꯩꯗꯨꯗꯤ ꯃꯆꯨꯗꯣ ꯏꯃꯟ ꯃꯟꯕ ꯑꯩꯈꯣꯏꯒꯤ ꯄ꯭ꯂꯥꯁꯇꯤꯛꯀ ꯏꯐꯠ ꯐꯠꯇꯕ ꯌꯥꯝ ꯃꯥꯜꯂꯦ ꯍꯥꯏꯕ ꯌꯦꯡꯉꯁꯤ ꯃꯥꯅ ꯀꯔꯝꯕꯅꯣ ꯑꯄꯥꯝꯕꯗꯣ ꯆꯨꯁ ꯇꯧꯖꯔꯁꯅꯨ ꯁꯤ ꯇꯧꯒꯦꯔꯥ ꯑꯁꯤꯁꯦ ꯍꯥꯟꯅ ꯃꯥꯅ ꯍꯥꯞꯄ ꯊꯝꯕꯁꯦ ꯑꯗꯨꯝ ꯇꯧꯁꯤꯔꯥ ꯑꯃꯅ ꯀꯤꯠꯆꯟꯒꯤꯗꯤ ꯑꯣꯏꯗꯣꯏꯅꯦ ꯑꯩꯅ ꯑꯂꯨꯒꯨꯝꯕ ꯇꯤꯜꯍꯧꯒꯨꯝꯕ ꯍꯥꯞꯄꯗꯣ ꯈꯔ ꯃꯁꯥ ꯈꯔ ꯐꯠꯇꯔꯦꯅ ꯑꯩꯅ ꯁꯤꯁꯦ ꯑꯣꯏꯅ ꯄꯨꯊꯣꯔꯛꯄꯅꯦ ꯑꯗꯣ ꯃꯥ ꯁꯤ ꯁꯥꯟꯅꯅꯤꯡꯉꯦꯅ ꯁꯤ ꯑꯣꯏꯅ ꯄꯥꯝꯃꯦꯅ ꯍꯥꯏ ꯑꯗꯣ ꯁꯤ ꯑꯃ ꯂꯩꯔꯛꯑꯦ ꯌꯦꯡꯉꯒꯦ ꯃꯥꯅ ꯑꯄꯥꯝꯕꯗꯣ ꯈꯜꯂꯒ ꯕꯕꯥꯅ ꯇꯧꯏꯗꯨ ꯌꯦꯡꯉꯨꯅꯦ ꯀꯥꯏꯖꯔꯒꯦ ꯑꯃꯗꯤ ꯁꯤꯒꯤ ꯂꯩꯇ꯭ꯔꯣ I'm lame. ꯃꯥꯁꯨ ꯃꯤ ꯑꯃꯅꯤꯅ ꯌꯥꯎꯖꯅꯤꯡꯕꯗꯣ 마저 마 하팔로 마저 마 하팔로 아스스스스 아이 샴깔리 헤이 자지 strong girl 니 헤이 띠액니네 플라스틱이지부 까리 파나 사게 숨바도 묵부수 붕엄지 나도 로이래 떠오르죠 네 자자게 햄 파지 뉴네 뉴 사쿰기 엄마 오라게 엄마나 마기 사나포 함나바 마 오헬레 짜마나 말레 왕부죠 Circle, square. Circle, square. Circle, square, circle. Okay, circle, square, have Kumlara. Kumlazi. Oh, wow, Kumlazi. Too big to Baby salesman oil. You're orange. How much this orange, baby? $100. $100? Give me $100. Oh my God, it's very small. Yeah. Oh. Delicious. Delicious. Yeah. Delicious. Here. This is $10. Here you go. Here you go. Oh, $10. thank you. $10. Give me money. Sidi. Hina. Hanggamak pun ka chap mana kare. Hadi ko mji boba. Hadi ko mji hanggamak pun ka chap mana thokre hai bani da. Ah, mithi ji jo mathi hai bana tro mithi hai bra khangjadre. Oh, SINGJU 자닝이에나 네. 하와이톤부디 싸래 시기지 마망나디 하와이톤가 타데바 이나고. 아, 하와이톤 타다 마담다 시시나 아 tawraga kotlaga SINGJU sare kangou sa yam haubane ba sije huji matam loisale sisu amtang chahause na ina haiba sisu leibire ai ina huji ti hangamje maton ai maton yauraga mapan khaga yaubaje haura aba matam nina matom yaubusu leiro on haiba ko maton yaubusi leibire si thonga chaninge na haibane do si maga leibire pere yaubuje pamme buko si amma mapuljida o amana maton yaudabbi o yaumale sisu khara ko mana khara namme sina khara yaumale adagi carrot su jiyo huji di carrot se ada lokthro yengo to phajadra myam hawai mubi se huji hong ju honge phajaba su yam thue nauri ngai dana tangi do phajaba yoi oide huji na mu hena phajana phajare hai tare aduga hong ju honge manasi madi hawai biji kangsoy ro mu ju pamjabani ne madi hawai bi ga tane ma legali je si ju kilo ma le la
ꯑꯗꯩ ꯍꯪꯒꯥꯝ ꯂꯩꯔꯦ ꯇꯨ ꯍꯪꯒꯥꯝꯁꯦ ꯃꯇꯣꯟ ꯄꯦꯔꯦ ꯌꯥꯎꯕꯁꯦ ꯑꯩ ꯊꯣꯡꯕ ꯌꯥꯝ ꯆꯥꯅꯤꯡꯉꯦ ꯁꯤꯅ ꯅꯤꯡꯊꯝꯊꯥꯒꯤ ꯂꯣꯏꯁꯜꯂꯛꯑꯦ ꯍꯥꯏꯇꯥꯔꯦ ꯑꯗꯨꯅ ꯑꯩ ꯁꯤꯁꯤꯃ ꯑꯩ ꯊꯣꯡꯖꯔꯒ ꯁꯤꯡꯖꯨ ꯆꯥꯒꯦ ꯁꯤꯅꯦꯕ ꯑꯩꯅ ꯈꯜꯂꯤꯁꯦ ꯍꯥꯏꯗꯤ ꯁꯤꯒꯤ ꯃꯤꯊꯤ ꯃꯅꯥꯁꯤꯒ ꯀꯣꯕꯤ ꯃꯅꯥꯒ ꯍꯋꯥꯏ ꯃꯪꯒꯟꯒ ꯇꯧꯔꯒ ꯆꯥꯒꯦ ꯇꯧꯕꯅꯦ ꯑꯗꯨ ꯀꯦꯔꯣꯠꯁꯦ ꯑꯃꯨꯛ ꯐꯖꯗꯦ ꯌꯦꯡꯉꯨꯅꯦ ꯍꯧꯖꯤꯛ ꯃꯇꯝꯁꯨ ꯂꯣꯏꯁꯤꯜꯂꯦ ꯑꯗꯨꯒ ꯉꯥꯡꯁꯪ ꯉꯥꯡꯉꯒ ꯐꯖꯔꯒ ꯍꯣꯡꯁꯨ ꯍꯣꯡꯉꯤꯀꯣ ꯍꯣꯡꯉꯝꯅꯤꯅ ꯌꯥꯝ ꯇꯧꯔꯛꯑꯦ ꯖꯨꯁꯤ ꯑꯣꯏꯔꯦ ꯇꯤꯜꯍꯧ ꯂꯩꯔꯛꯑꯦ ꯑꯗꯒꯤ ꯍꯋꯥꯏ ꯊ꯭ꯔꯥꯛ ꯑꯁ ꯈꯪꯗꯦ ꯐꯗꯤꯒꯣꯝꯒꯁꯦ ꯈꯨꯐꯖꯁꯤ ꯂꯣꯏꯔꯦ ꯈꯨꯐꯖꯁꯤ ꯌꯦꯡꯉꯨ ꯃꯌꯥꯝ ꯍꯩꯖꯟꯅꯕꯒ ꯅꯠꯇꯦ ꯌꯦꯡꯉꯨ ꯑꯗꯨꯒ ꯃꯅꯝꯁꯤꯁꯨꯅꯦ ꯁꯦꯠ ꯀꯥꯏꯔꯦ ꯍꯥꯏꯕ ꯑꯩꯅ ꯊꯝꯕꯁꯤꯗ ꯉꯥꯎꯖꯔꯕꯗꯣ ꯃꯅꯝꯁꯤꯁꯨ ꯍꯥꯏꯅ ꯇꯧꯕꯅꯦ ꯃꯥꯒꯤ ꯃꯅꯝ ꯅꯨꯡꯁꯤꯕꯩ ꯁꯛꯇꯝꯁꯦ ꯁꯨꯃꯥꯏꯅ ꯑꯩꯈꯣꯏ ꯄꯥꯈꯣꯟꯒ ꯇꯥꯏꯞꯇ ꯃꯅꯥꯁꯦ ꯀꯨꯞꯂꯞ ꯆꯥꯎꯈ꯭ꯔꯕ ꯏꯪꯈꯣꯜꯗꯒꯤ ꯍꯦꯛꯆꯔꯛꯄ ꯍꯋꯥꯏ ꯃꯇꯣꯟ ꯁꯤꯡꯖꯨ ꯑꯃꯨꯛ ꯆꯥꯗꯣꯔꯦ ꯍꯟꯗꯛꯇꯤ ꯌꯥꯝꯅ ꯑꯩꯅ ꯀꯩꯅꯣ ꯇꯧꯗ꯭ꯔꯦ ꯍꯨꯟꯗ꯭ꯔꯦ ꯈꯤꯇꯪ ꯍꯨꯜꯂꯦ ꯁꯥꯒꯠꯂꯛꯑꯦꯕꯀꯣ ꯑꯗꯨꯅ ꯌꯥꯝꯅ ꯀꯩꯅꯣ ꯇꯧꯔꯔꯣꯏꯅ ꯑꯩꯅ ꯈꯤꯇꯪ ꯑꯣꯏꯅ ꯍꯨꯟꯖꯔꯦ ꯁꯤꯡꯖꯨ ꯑꯃꯨꯛ ꯆꯥꯔꯒꯦꯅ ꯑꯗꯨꯒ ꯑꯩꯒꯤ ꯍꯧꯖꯕ ꯇꯤꯜꯍꯧ ꯃꯅꯥ ꯇꯤꯜꯍꯧ ꯃꯅꯥꯁꯦ ꯅꯨꯡꯁꯤꯗ꯭ꯔꯣ ꯇꯤꯜꯍꯧ ꯃꯅꯥꯁꯦ ꯈꯤꯇꯪ ꯍꯧꯋꯦꯕꯀꯣ ꯌꯥꯝ ꯊꯥꯐꯝꯁꯨ ꯂꯩꯇꯦ ꯑꯗꯨꯒ ꯌꯥꯝꯅꯁꯨ ꯐꯕ ꯉꯝꯗꯦꯕꯀோ ꯑꯗꯣ ꯇꯤꯜꯍꯧ ꯃꯅꯥꯁꯤꯃꯒ ꯍꯦꯛꯆꯔꯦ ꯑꯗꯣ ꯍꯋꯥꯏ ꯃꯇꯣꯟꯁꯤ ꯂꯩꯔꯦ ꯍꯋꯥꯏ ꯍꯪꯒꯥꯝ ꯃꯇꯣꯟ ꯑꯃꯅꯤꯒ ꯂꯩꯔꯤ ꯅꯨꯡꯁꯤꯗ꯭ꯔꯥ ꯑꯗꯨꯒ ꯁꯤꯁꯤꯅ ꯀꯣꯕꯤ ꯇꯤꯡꯁꯤꯜꯂꯦ ꯁꯤ ꯇꯪꯈꯥꯏ ꯑꯃꯇꯪ ꯈꯤꯇꯪ ꯁꯨꯒꯦ ꯇꯧꯅꯤ ꯁꯤꯡꯖꯨꯁꯦ ꯑꯝꯇꯪ ꯌꯦꯡꯉꯣ ꯍꯟꯗꯛꯇꯤ ꯁꯤꯡꯖꯨꯁꯦ ꯍꯋꯥꯏ ꯃꯇꯣꯟꯁꯦ ꯌꯥꯝꯅ ꯇꯧꯗ꯭ꯔꯦ ꯑꯗꯨꯁꯨ ꯈꯔꯗꯤ ꯇꯧꯋꯦ ꯍꯥꯏꯔꯒꯁꯨ ꯌꯥꯝꯃꯦ ꯑꯗꯨꯝ ꯑꯩꯒꯤ ꯇꯤꯜꯍꯧ ꯃꯅꯥ ꯇꯝꯖ ꯌꯦꯡꯉꯨꯇꯣ ꯇꯤꯜꯍꯧ ꯃꯅꯥꯗꯣ ꯌꯦꯡꯉꯨ ꯅꯨꯡꯁꯤꯗ꯭ꯔꯦ ꯌꯦꯡꯉꯨ ꯁꯤꯁꯤꯃ ꯍꯥꯞꯄꯒꯦ ꯀꯣꯕꯤꯁꯨ ꯃꯆꯥ ꯈꯤꯇꯪꯇꯅꯤ ꯌꯥꯝꯗ ꯁꯨꯔꯣꯏꯒꯦ ꯁꯤꯡꯖꯨꯁꯦ ꯈꯤꯇꯪ ꯃꯣꯔꯣꯛ ꯃꯦꯠꯄꯩ ꯇꯥꯏꯞꯇ ꯁꯦꯝꯒꯦ ꯇꯧꯕꯅꯦ ꯁꯤ ꯂꯩꯔꯦ ꯃꯪꯒꯟꯁꯦ ꯍꯟꯗꯛꯇꯤ ꯀꯩꯅꯣ ꯇꯧꯗ꯭ꯔꯦ ꯀꯪꯅ ꯉꯧꯔ ꯇꯧꯕ ꯇꯧꯗ꯭ꯔꯦ ꯁꯨꯃꯥꯏꯅ ꯀꯥꯝꯊꯣꯛꯆꯔ ꯇꯧꯕꯁꯦ ꯑꯃꯨꯛ ꯆꯥꯅꯤꯡꯉꯦꯅ ꯁꯨꯃꯥꯏꯅ ꯑꯃꯨꯛ ꯌꯦꯡꯉꯒꯦꯅ ꯀꯥꯝꯊꯣꯛꯆꯔꯒ ꯑꯣꯏꯅ ꯇꯧꯔꯦ ꯑꯗꯒꯤ ꯑꯩꯒꯤ ꯍꯋꯥꯏ ꯃꯇꯣꯟ ꯏꯁꯤꯡꯗ ꯊꯥꯕꯗꯣ ꯁꯨꯃꯥꯏꯅ ꯈꯔ ꯂꯩꯔꯦ ꯑꯗꯒꯤ ꯀꯣꯕꯤ ꯈꯔ ꯂꯩꯔꯦ ꯁꯨꯃꯥꯏꯅ ꯈꯤꯇꯪ ꯁꯦꯝꯖꯒꯦ ꯇꯧꯕꯅꯦ ꯌꯥꯝ ꯆꯥꯅꯤꯡꯕꯗꯣ ꯍꯥꯏꯗꯤ ꯃꯊꯦꯜ ꯑꯃ ꯑꯣꯏꯅꯀꯣ ꯁꯥꯏꯠꯇ ꯌꯥꯝ ꯁꯨꯃꯥꯏꯅ ꯍꯥꯞꯄꯒ ꯆꯥꯕꯁꯤꯁꯨ ꯍꯥꯎꯋꯦ ꯁꯤꯡꯖꯨ ꯑꯗꯒꯤ ꯊꯣꯏꯗꯤꯡ ꯑꯁꯨꯕ ꯁꯨꯃꯥꯏꯅ ꯈꯔ ꯊꯝꯃꯦ ꯊꯣꯏꯗꯤꯡ ꯑꯁꯨꯕꯁꯦ ꯍꯥꯞꯄ ꯁꯣꯏꯔꯅꯤ ꯆꯥꯔꯦ ꯋꯥꯏ ꯆꯥꯗ꯭ꯔꯦ ꯋꯥꯏ ꯍꯥꯏꯕ ꯇꯥꯏꯕꯪ ꯃꯤꯑꯣꯏꯕꯁꯦ ꯆꯥꯔꯦꯗꯅ ꯑꯁ ꯆꯥꯛ ꯆꯥꯔꯨꯕꯩ ꯋꯥꯏꯍꯦ ꯆꯥꯛ ꯆꯥꯗ꯭ꯔꯦꯗꯅ ꯆꯥꯛ ꯂꯥꯝꯕꯅ ꯑꯩ ꯋꯥꯔꯦ ꯑꯩ ꯆꯥꯛ ꯂꯥꯝꯃꯦ ꯉꯝꯗ꯭ꯔꯦ ꯋꯥꯔꯦꯀꯣ ꯆꯥꯛ ꯌꯥꯝ ꯂꯥꯝꯃꯦ ꯁꯣꯟꯕꯗ ꯇꯥꯏꯕꯪ ꯃꯤꯑꯣꯏꯕ ꯖꯤꯕꯁꯦ ꯁꯣꯜꯂꯦ ꯍꯥꯏꯔꯤꯕꯅꯤ ꯀꯦꯔꯣꯠꯁꯦ ꯍꯧꯖꯤꯛꯇꯤ ꯌꯥꯝ ꯍꯥꯎꯔꯦ ꯁꯥꯒꯅꯤ ꯈꯟꯕ ꯇꯜꯂꯦꯗ ꯁꯥꯔꯛꯑꯀꯥꯟꯗꯗꯤ ꯑꯁ ꯆꯥꯛ ꯆꯥꯔꯦ ꯍꯨꯃꯥꯡ ꯁꯧꯅꯤ ꯆꯥꯗ꯭ꯔꯦ ꯍꯨꯃꯥꯡ ꯁꯧꯅꯤ ꯅꯪ ꯀꯦꯔꯣꯠꯁꯦ ꯍꯧꯖꯤꯛ ꯀꯦꯔꯣꯠ ꯌꯥꯝ ꯐꯖꯔꯦ ꯃꯌꯥꯝ ꯍꯥꯎꯁꯨ ꯌꯥꯝ ꯍꯥꯎꯔꯦ ꯊꯨꯝꯁꯨ ꯌꯥꯝ ꯊꯨꯝꯃꯦ ꯄꯥꯐꯣꯔ ꯑꯃ ꯑꯅꯤ ꯍꯥꯞꯆꯒꯦ ꯇꯧꯅꯦ ꯁꯤꯡꯖꯨꯁꯤꯗ ꯃꯌꯥꯝꯗꯨꯗꯤ ꯁꯤꯡꯖꯨ ꯁꯦꯝꯕ ꯍꯧꯔꯒꯦ ꯅꯣꯏꯕ ꯑꯩꯒꯤꯗꯤ ꯁꯤꯡꯖꯨ ꯆꯥꯔꯗꯤ ꯍꯥꯎꯖꯕꯗ ꯂꯣꯏꯖꯔꯦ ꯃꯣꯔꯣꯛ ꯊꯥꯎ ꯇꯥꯎꯔꯦ ꯂꯩꯔꯦ ꯁꯤꯡꯖꯨ ꯆꯥꯁ ꯗꯤꯖꯥꯏꯟ ꯃꯑꯣꯡꯗꯣ ꯍꯩꯕ꯭ꯔꯥ ꯃꯌꯥꯝ ꯂꯩꯔꯦ ꯀꯥꯔꯣꯠ ꯂꯩꯔꯦ ꯑꯗꯒꯤ ꯀꯥꯡꯁꯣꯏ ꯊꯣꯡꯕ ꯂꯩꯔꯦ ꯀꯥꯡꯁꯣꯏ ꯊꯣꯡꯕꯒ ꯁꯤꯗ ꯂꯩꯔꯦꯀꯣ ꯍꯋꯥꯏꯟꯕꯤ ꯀꯥꯡꯁꯣꯏ ꯆꯥꯛꯍꯥꯎ ꯊꯣꯡꯕ ꯆꯥꯛ ꯊꯣꯡꯕ ꯌꯥꯔꯦꯀꯣ ꯁꯤ ꯁꯣꯏꯖꯜꯂ ꯌꯥꯔꯅꯤ ꯃꯃꯥꯡꯗ ꯆꯥꯈꯤꯕꯗꯨꯅ ꯃꯣꯔꯣꯛ ꯌꯥꯝ ꯊꯥꯛꯄꯗꯣ ꯁꯥꯏꯌꯦꯅ ꯃꯣꯔꯣꯛ ꯈꯔ ꯍꯟꯊꯖꯔꯒ ꯁꯦꯝꯖꯔꯦ ꯁꯤ ꯂꯩꯔꯦ ꯁꯤꯡꯖꯨꯁꯦ ꯑꯁ ꯃꯇꯝ ꯑꯣꯏꯔꯤꯉꯩꯗ ꯆꯥꯍꯧꯔꯁꯦꯅ ꯂꯣꯏꯁꯤꯜꯂꯛꯄꯁꯤꯗꯀꯣ ꯍꯋꯥꯏ ꯃꯇꯣꯟꯁꯨ ꯁꯥꯒꯠꯂꯛꯄꯒꯤ ꯌꯥꯝꯅ ꯍꯧꯕ ꯉꯝꯃꯛꯇ꯭ꯔꯦꯕꯀꯣ ꯑꯗꯣ ꯆꯥꯛꯍꯥꯎꯒꯤ ꯆꯥꯛ ꯈꯤꯇꯪ ꯑꯃ ꯊꯣꯡꯖꯔꯒ ꯈꯤꯇꯪ ꯍꯥꯞꯆꯔꯦ ꯆꯥꯛꯍꯥꯎ ꯆꯥꯛ ꯀꯣ ꯈꯤꯇꯪ ꯃꯍꯥꯎ ꯇꯪꯁꯦꯅ ꯍꯧꯔꯕ ꯍꯧꯔ ꯀꯥꯡꯁꯣꯏꯔꯥ ꯀꯥꯡꯁꯣꯏꯅꯤ ꯇꯨ ꯍꯋꯥꯏ ꯃꯨꯕꯤ ꯈꯥꯃꯦꯟ ꯑꯁꯤꯟꯕ ꯀꯥꯡꯁꯣꯏꯁꯤꯃꯗꯤ ꯑꯩꯈꯣꯏ ꯋꯥꯠꯇ꯭ꯔꯦꯀꯣ ꯃꯌꯥꯝ ꯑꯗꯨꯝ ꯃꯇꯝ ꯑꯣꯏꯔꯤꯉꯩ ꯆꯥꯎꯔꯁꯦꯅ ꯁꯥꯒꯠꯂꯀꯥꯟꯗ ꯆꯥꯐꯝ ꯈꯪꯉꯔꯣꯏꯅ ꯀꯣ ꯁꯤꯡꯖꯨꯁꯤꯁꯨ ꯆꯥꯔꯁꯦ
조심해가. 하우라. 한데 싱주지 하우기보다기 khara toina sujare aitare kalendadi kobikase hauteba natra koi kan laga kanom taweba de hawai maton ju phangde dana sagaladi thaba yade dana kwa yare ko dudia sai ju khi sahau gi khir mi tanga ma chajare ade chak oina kitang ju thonge breakfast nya cha hau ge khe cha re hojina cha hau gi chak khan tawga sinju ge tawra cha re isa nupi su sari kan na haubra you need more Yeah, I need more. haubra asma isa nupi na ne si sak se kari no ne tan ne ambok cha di na ki na ne tan ya da be wani da da plain sa ne ka su to roi na hai ba adu kan de chamin lei ge Oh, ya tham tham Mama, this is how I eat. She's designing talking. Then I'm the bee. dai jam tu ju sa ai sin ju ji jo loi na sai sal la ga ba ta tham hau ni he hau ha kero ka ja he sinju ga ji je amtang de pai bi ro je mayam na ma ho na tak se ge Mình sẽ hoài mình đi kia làm tuồng trăm hậu ấy hoài mình đi dâu cho hậu ấy cha đấy Phao ngâm rồi ạ. ấy chứ mà tầm này nhá mà cái chụp cho hoài mình đi làm lấy đấy gì chứ hoài mình đi tầm tuồng xa bây giờ đấy mình đi vô mà vô hậu đấy Sinju je. Khi tân giá xem trang nghe bạn. Nhắm cái này để trang cái không xin đời. nó xin ra kìa Hỏi em. em support tàu viram mua Comment TV đó. comment TV đó Support tàu đó. mấy em comment tu rồi cái này quên ngoài chết đi chứ